Sinopsingbu Puran Thaba Maitena Taram Nokshari. Video se sumaina ka sembsi sinopsing nungdi nuairamoy. Aisu khangjai. Ada kai upai leite. Mamang so aina khara pangimne adum panjaki ko. Ado tha amani dang leirakanda ai khitang mong ta na semna bo hona jarake. Hauji pawgi khitang khudong sadap khitang mayong nari. Sinai sinopsing na video se sumaina semai mong ta da na semai haiduna waro bu su tawbigano. Ngarang se na khoigi Israel ki Iron Dome system ki matang da khara upload hek tawrubuga yam chana na Iran na Israel da ballistic missile saurang na khoi sam ya khaidai na chani muki sang oirangone hai khara na sam marphu mu oirangone hai amutang da kapsla khre ko masina khoi gi asi kapsla masina khoi gi koino da Israel ki central area amasung southern part maru in hit away. Masiki pa oxidation oxygen loina tabiramgani. Makoigi missile defense system ya mamasu lay narang su ay matang pajaram kibani Iron Dome da natana Spider SR MR ko adagi David and Sling Aero 12 ngakpangam kitaba mali ngarang su yam pasan hit away yam pasan thu Israel suicide noxing lepoi dore could handle gani high makoigi defense minister na makoigi su could hand gani na maina haiki aduna lan high bis sini Israel na taurni Iran de yong torokani Israel na mo hangani matang lan high bis sini aduna songna ribalana se taseng hairiga di khaga mairik tagi maijau bi haibido yamna sawno ola yari season haidaba yadaba athingba thamba aduma khulai fawbada season roi haiba tambangamde lana wahalli kanabu maroina ahal oirabasi nupi angangsi lana wahalle adubu yamna ngakpa bana ngarangi Iran gi ete aduda Israel gi miyo emta sidi haiduna admaina phongdorok pulaiki khara minor oiba khara asokana casualty kharadi yawe asi kari maram gino haiba wang amalai sinosh asi kari maram gino makoi gi sokte sidi na hari shi kai maram gino na wang amalai kari gino haiba da koi gi Mossad ki intelligence ke ama Iran manung da lo laga hujki sabak tawraga laidi na hairi masidi Iranian bau yauri na hairi sumba singshina Iran na Israel da attack tawgadawre haibse Mangjong na Israel government sida makoina hana pau pire makoina hana pau pirak padagi Israel gi software am khak lei hai hujiki software se Israel da leiba mobile phone paiba singmyo singda loi hape ai si software se sida message am lak ko message sing to circulate mathang chat tawna gi ba koi gi sam kari hagi ni minute ama ni ta dum sa tawna gi sisna maram oirga makoi se bunker da leiba makoi gi Lord Pham Singh Sida Manung the Labor Bunker Tani and the Labor Lord Pham Singh Sida Lord Peggy Matam Sayam Nangan Pangib Sis number more gonna end the mine high the Moigi mission reversing Go Lani sis noxing Lani Asiba Yaursu Kugi Lebak Tugi or any Kinogi more and down Oigani Kana Losuna Basuli Lay Adu Ijiring Serkiam Sumamani Kiam Lalamgani Habakoi Kangmangam de Go Jumambasu Oshinu, Lalambasu Oshinu, Adu Kangdre, Adumadi, Simanakanda Kitang Tamgishi, Russia Ukraine one Ukraine land Gimamangi video Sematam the Suishinoshi, Quigi Yamna Asiba Masingsi Kangna Bohona with the Awabam Oiki Russia Degi report Amatolkani, Makogi, Russia Degi Toli report Sina, Russia Gesukshi, Israel Gesukshi, Asopana Russia Gishini, Israel Gishini, Mission Nashini. Ukraine they took Duga Manadaba. America the game Tadore Dugam the Manadaba. Aduna Lobam Kang the Vaitarico. Sumatoke. Anyway, for a Quigi latest pow update today dum Maramark the dum Quigi Kare Quigi dum update on Dominasi. Other video says minus semi hidden over with Beto Unishi Noxing Madame Karakatangani. Go Warsuana I mean, I can improve whenever Honaga the Besida Quigi equipment said Darka Kitang labor. And the Parks Kitang Tava Matang Boko, Angangsing Keke, Mamma Soxla, Phone Suit, that's it, I'm the responsive share, wait, I know among the high grade.
ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯧꯅ ꯆꯪꯉꯛꯄꯁꯤꯡꯅꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯈꯨꯁꯦꯝꯅꯣꯅꯤ ꯁꯤꯐꯣꯅ ꯅꯣꯛꯅꯕ ꯑꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯏꯚꯟ ꯃꯣꯕꯥꯏꯜꯁꯦ ꯍꯥꯞꯅꯕꯤ ꯁ꯭ꯇꯦꯟ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯅꯩꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯞ ꯂꯤꯗꯔ ꯄꯋꯥꯔ ꯂꯩꯕ ꯂꯤꯗꯔ ꯈꯔ ꯑꯩꯈꯣꯏ ꯁꯨꯝ ꯅꯩꯅꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯀꯗꯧꯕ ꯃꯗꯨꯗꯤ ꯃꯥꯗꯤ ꯄꯋꯥꯔ ꯀꯝꯄꯜꯁꯔꯤ ꯂꯩꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯖꯤ ꯖꯤꯟꯄꯤꯡ ꯀꯣ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯇꯩ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯐ꯭ꯔꯥꯟꯁ ꯖꯔꯃꯅꯤ ꯑꯩꯈꯣꯏ ꯖꯄꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯔꯤ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤ ꯍꯥꯏꯅꯩꯕ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ USA ꯔꯁꯤꯌꯥꯅꯦ ꯆꯩꯅꯥꯅꯦ ꯏꯟꯗꯤꯌꯥꯅꯦ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯄꯨꯇꯤꯟꯒꯤ ꯑꯣꯖꯥꯅꯤ ꯒꯨꯔꯨꯅꯤꯒ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯃꯥꯅ ꯍꯥꯏꯕ ꯄꯨꯇꯤꯟꯅ ꯏꯟꯒꯅꯦꯕ ꯃꯥꯁꯤ ꯀꯩ ꯍꯥꯏꯅ ꯈꯪꯅꯒꯦꯕ ꯕ꯭ꯔꯦꯟ ꯑꯣꯐ ꯄꯨꯇꯤꯟ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟ ꯑꯣꯐ ꯄꯨꯇꯤꯟ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯦ ꯈꯪꯅꯩ ꯔꯁꯤꯌꯥꯒꯤ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕꯁꯤꯡꯁꯤꯗ ꯅꯝꯕꯔ 1 ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯊꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯌꯨꯇꯨꯕꯔꯁꯤꯡ ꯀꯩꯀꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯀꯩꯗ ꯁꯦꯝꯕ ꯀꯌꯥ ꯊꯦꯡꯅꯗꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯑꯂꯦꯛꯖꯦꯟꯗꯔ ꯗꯨꯒꯤꯟ ꯍꯥꯏꯅ ꯈꯪꯅꯩ ꯀꯣ ꯃꯥꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯅꯩꯅꯁꯤ ꯑꯗꯣ ꯃꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯐꯖꯅ ꯃꯨꯟꯅ ꯁꯦꯝꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯀꯣ ꯑꯗꯨꯕꯨ ꯑꯂꯦꯛꯖꯦꯟꯗꯔ ꯗꯨꯒꯤꯟꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤ ꯑꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯩꯅꯃꯤꯟꯅꯁꯤ ꯃꯍꯥꯛꯁꯦ 7 ꯖꯅꯋꯥꯔꯤ 1962ꯗ ꯃꯣꯁꯀꯥꯎꯁꯨ ꯍꯥꯏ ꯃꯣꯁꯀꯣꯁꯨ ꯍꯥꯏꯀꯣ ꯃꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯁꯦ ꯑꯩꯈꯣꯏ ꯈꯔ ꯏꯪꯂꯤꯁꯀꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯃꯣꯁꯀꯥꯎ ꯀꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯗꯒꯤ ꯃꯣꯁꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯣꯁꯀꯣ ꯀꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯣ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯣ ꯌꯥꯔꯦ ꯀꯔꯤꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯗ ꯄꯣꯛꯈꯤ ꯍꯧꯖꯤꯛꯁꯦ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯔꯦ ꯔꯣꯁꯇꯣꯞ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯤꯂꯣꯖꯣꯐꯤꯗ PhD ꯇꯧꯈꯤ ꯔꯣꯁꯇꯣꯞ ꯍꯥꯏꯔꯤꯁꯤ ꯀꯗꯥꯏꯋꯥꯏ ꯂꯩꯕ ꯖꯒꯥꯅꯣ ꯍꯥꯏꯕꯗ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒ ꯇꯥꯏꯅꯕ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯖꯒꯥꯅꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯆꯥ 2 ꯂꯩ ꯀꯣ ꯃꯆꯥ 2ꯁꯤꯒꯤ ꯃꯔꯛꯇ ꯃꯆꯥ ꯑꯃꯗꯤ ꯀꯥꯔꯗ ꯕꯣꯝ ꯍꯥꯞꯆꯤꯜꯂꯝꯗꯅ ꯄꯣꯛꯈꯥꯏꯔꯛꯇꯅ ꯕ꯭ꯂꯥꯁꯇ ꯂꯩꯈꯤꯗꯦ ꯃꯗꯨ ꯀꯣꯟꯅ ꯑꯩ ꯄꯟꯖꯔꯛꯀꯦ ꯀꯨꯏꯈꯤꯗ꯭ꯔꯦꯀꯣ ꯍꯟꯇꯛ ꯂꯩꯕ ꯑꯂꯦꯛꯖꯦꯟꯗꯔ ꯗꯨꯒꯤꯟꯁꯦ ꯃꯍꯥꯛꯁꯦ ꯑꯦ ꯐꯤꯂꯣꯁꯣꯐꯔ ꯍꯥꯏꯕ ꯌꯥꯔꯦ ꯑꯦ ꯔꯥꯏꯇꯔ ꯍꯥꯏꯕ ꯌꯥꯔꯦ ꯑꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯍꯥꯏꯕ ꯌꯥꯔꯦ ꯗꯥꯏꯔꯦꯛ ꯏꯟꯚꯣꯜꯕ ꯇꯧꯗ꯭ꯔꯒꯁꯨꯀꯣ ꯌꯥꯝ ꯍꯩꯁꯤꯡꯕ ꯑꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯃꯥꯁꯇꯔ ꯁꯣꯁꯤꯌꯣꯂꯣꯖꯤ ꯂꯣꯏ ꯍꯥꯏꯕ ꯌꯥꯔꯦ ꯃꯥꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯀꯣ ꯑꯗꯨ ꯃꯥꯏ ꯐꯣꯇꯣꯁꯨ ꯑꯩ ꯑꯗꯨꯝ ꯃꯆꯥ ꯑꯃꯇꯪ ꯗꯥꯎꯟꯂꯣꯗ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯇꯥꯏꯁꯤꯗ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦꯕ ꯃꯥꯒꯤ ꯃꯄꯥꯁꯦ ꯑꯥꯔꯃꯤ ꯀꯣꯂꯣꯅꯦꯜ ꯑꯣꯏꯔꯝꯃꯤ ꯃꯃꯥꯅ ꯗꯣꯛꯇꯔꯅꯤ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕ ꯇꯥꯕꯅꯤꯀꯣ ꯃꯄꯥꯅ ꯑꯥꯔꯃꯤ ꯀꯣꯂꯣꯅꯦꯜ ꯑꯣꯏꯔꯒ ꯃꯃꯥꯅ ꯗꯣꯛꯇꯔ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯄꯥꯁꯦ ꯀꯣꯂꯣꯅꯦꯜ ꯑꯣꯏꯅ ꯁꯣꯚꯤꯌꯦꯠ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯄꯥꯅ ꯃꯈꯣꯏ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯄꯥꯁꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯒ ꯃꯌꯨꯝ ꯄꯥꯜꯂꯒ ꯂꯩꯈꯤꯕ꯭ꯔꯥ ꯈꯣꯠꯈꯤꯕ꯭ꯔꯥ ꯀꯔꯤꯝꯇ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯄꯟꯈꯤꯗꯦ ꯃꯄꯥꯁꯤ ꯁꯤꯗꯦ ꯃꯈꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯈꯛꯇꯗꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯃꯈꯣꯏꯗ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯤꯡꯂꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯗꯣꯛꯏꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯂꯦꯛꯖꯦꯟꯗꯔ ꯗꯨꯒꯤꯟꯒꯤ ꯃꯇꯥꯡꯁꯤꯗ 1983ꯗ ꯗꯨꯒꯤꯟꯒꯤ ꯕꯤꯍꯦꯕꯤꯌꯔꯅ
maram oiraga mahaki mapase intelligence department da thabak tawrombasidagi custom service da transfer tawrome skun tambal oiraga 1979 da Moscow Aviation Institute da mahi tamlami pilot ama oige haibigi wakhalona mata adubu tanthoraki kari maramgi academic achievement low oibana maram oiraga adugi matung street cleaner haibdi lambi sorokta waisilakpa adumba misama oina thabak tawrami adubu mahak mahi tambadi lepti aviation natragasu philosophy kari kari da sum phin da sum asigi matung Alexander Dugin se akoigi journalist reporter amasung oza oina miyamna uba horaki politics su yaurki USSR kaiba matam da kwinga sagi mase journalist ama oina writer ama oina thabak tawrami aduga akoigi kainogi matam sida mase spy oina thabak tawrami na dumaina su haiba makhak lei akoigi Russia na Germany loksan bagi West and East Germany gi matam sida mase Germany de spy oina thabak tawrami na su adumaina su haiba makhak lei ko fascism in Russia da asauba purangna bohana bada magi khut chauna yawi fascism haibadi fascio haiba wahi adudagi lakpani a bundle or a group or militant brotherhood hai masi Italy digi horkiba wahi ni sinausi aduna sigi matang de interest leiraga su am interesting leiba mane khugi fascism gi matang sigi matang sida khoi phajana naina se su noma damaine nainamina si karino kwain to buno ma se haibna sing khar kupna ko Russia da political party join tawraba matung Russia gi communist party gi political party gi oiba chanalon chat ki matang se sigi matang da sumana kayami irame Alexander Dugin jina 2008 gi 2014 phawba Dugin Moscow State University da thabak tawrame Russia State University for Humanities da su 2023 dagi hojik phawba isinau sima thabak tawri 2014 da Ukraine ga Russia ga lan tawgiba madubu Russo Ukrainian lan hairaga khangnai maduda Dugin na magi oiba akhoi wakhalon ke ama phongdome maduda miyam na mabu sauna khi aduna maram oiraga Dugin University dagi tantoklami mahaki punsi hojik phawba lairik mahaki punsi da mani hingenge gi si hojik phawba si lairik kunthagi mathakta hena igre hojik su ibe lepte adu maru oiba khara dudi ai panjarake The theory of multipolar world, the fourth political theory, foundation of geopolitics, the geopolitics future of Russia, Putin versus Putin, Eurasian mission. Khara khaktani ko aina maming panjari basidi 20 August 2022 da masanupi Daria Dugina car bom hapsilamdana pokhaibana maram oirga isinausing laikide tasengna de masi Daria hana bohonara ibra or Alexander Dugin hana bohonara ibra haibidudi khangdi maramdi Daria su mapagi masani masanupi Daria su journalist amasung political scientist amani car pokhagi ba mafam asi Moscow Oblast Odensovsky district hai masi masakhangdaba NRA National Republic Army na tawbani haina adumaina phungdorki adumaina phungdorpolai ki moi hatki bas Mina yaba yadaba Dugin gi wakhlona se Putin na yamna paameba karigumba aruba thabak ama tawgadaba oiraba adumba leiragadi Putin na Dugin gi advice lawgane hainai magi ayaba matung inna Putin na Ukraine da lan tawsinbani haina ko sumaina dumaina hainai ba ming haina Dugin gi kanone kokne na Dugin na Ukraine se moi londa no Russia na dama hai maming di sumaina maming si tholameba no Russia na haibadi Russia gi anobalam ni sin Ukraine sinenok sing khoigi wari singang basi kari haigada bano khangdi yamna khoigi noi taba ma oigre khoigi kano to basidi khoigi mobile phone ga yaraktaba mama kano to basidi aduna Alexander Dugin gi mathang di sinenok singaina su ji khangbiram lagani Alexander Dugin ji kana no haiba kumai to uno haiba aduna philosopher ni marse a writer ni lo shure politician ni lo shure
ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯃꯁꯥꯒꯤ ꯆꯍꯤ 62 ꯈꯛ ꯁꯨꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯑꯣꯏꯕ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯇꯤꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯄꯨꯇꯤꯟꯒꯤ ꯀꯣꯛꯅꯤ ꯃꯥꯒꯤ ꯀꯣꯛꯁꯤꯅ ꯄꯨꯇꯤꯟꯅ ꯋꯥꯛ ꯇꯧꯔꯛꯀꯗꯕꯅꯤ ꯁꯤꯃ ꯍꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯔꯗꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯕ ꯑꯊꯨꯕꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯇꯤꯞ ꯑꯣꯏꯒꯗꯕ ꯌꯦꯡꯕꯗ ꯀꯥꯟꯅꯒꯗꯕ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨ ꯂꯧꯁꯤꯟꯅꯧꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯆꯪ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯏ ꯏꯗꯤꯠ ꯇꯧꯔꯦ ꯏꯌꯥꯝꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧꯕꯤꯕꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯣꯅ ꯑꯩ ꯍꯥꯏꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯃꯇꯝ ꯈꯤꯇꯪꯗꯗꯤ ꯊꯥ 2-3 ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃꯇꯪ ꯂꯩꯕ ꯉꯝꯃꯒꯗꯤ ꯈꯤꯇꯪ ꯐꯖꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯡꯗꯥꯡꯁꯦ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯂꯥꯟꯁꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯅꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃ ꯖꯦꯂꯦꯟꯁꯀꯤꯅ ꯏꯟꯚꯥꯏꯠ ꯇꯧꯈ꯭ꯔꯦ ꯁ꯭ꯇꯣꯛ ꯔꯁꯤꯌꯥꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯋꯥꯔꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅ ꯃꯁꯤꯗ ꯏꯟꯗꯤꯌꯥꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯗꯤꯌꯥ ꯌꯥꯎꯕꯁꯤ ꯐꯖꯒꯗꯣꯏꯔꯥ ꯐꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅ ꯋꯥꯍꯪ ꯑꯃ ꯍꯪꯅꯔꯛꯏ ꯍꯧꯖꯤꯛꯁꯤ ꯔꯁꯤꯌꯥꯅꯗꯤ ꯃꯁꯤ ꯑꯁꯥꯎꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯕ ꯑꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯌꯥꯎꯔꯨꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒ ꯏꯟꯗꯤꯌꯥꯒ ꯃꯔꯤꯁꯤ ꯈꯤꯇꯪ ꯒꯦꯞ ꯑꯃ ꯂꯩꯕ ꯌꯥꯕꯒꯤ ꯑꯗꯨꯝꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯁꯨ ꯑꯪꯀ ꯍꯣꯠꯂꯒꯗꯤ ꯌꯥꯎꯔꯛꯀꯅꯤ ꯁꯣꯏꯗꯅ ꯃꯗꯨꯃꯗꯨꯁꯨ ꯅꯩꯅꯃꯤꯟꯅꯁꯤ ꯍꯌꯦꯡ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝꯕ ꯄꯨꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝꯅ ꯂꯨꯏ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯂꯥꯟꯁꯤꯅ ꯁꯨꯝ ꯆꯠꯊꯗꯅ ꯂꯩꯔꯒꯗꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯌꯥꯝꯅ ꯇꯥꯡꯉꯛꯀꯅꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯇꯥꯡꯉꯒꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯥꯎꯒꯤ ꯃꯃꯜꯁꯦ ꯑꯇꯤꯌꯥ ꯌꯧꯅ ꯋꯥꯡꯉꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ ꯁꯤ ꯍꯥꯏꯔꯒ ꯄꯨꯔꯥꯟꯊꯥꯕ ꯃꯩꯇꯩꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ